Sige repol polling station Taramathoida repol tawkraba matungda loiramdai second half ta habitai polling station number 3/11 Kurai 3/21 Kurai da Congress party ge inner agent sing da threaten tarokpa leiba adugi matang ne khoi hasi press conference ma kaujabase chumda threaten da bunatara phone ge kuthang da chaning ba chahoro haibin singba threaten da budagi wa kana haina ba amasung aki belai budagi agent sing ge security ge dama khoi election returning officer da kai da iduna khagan ge belai kare adugi mathakda amu 3/11 Moirang Kampu Sajeb Upper Primary School Data Agent Oiba Sri Yumnam Ajit Kumar da phone number 81310 63440 dagi kihalakpa amasung atamna ngasi nungdang manung da attack tawgani na chingba wahi kya siznai haiba leibudagi ma do security PVO haina returning officer jesu kaiti so koi na hijack belai duga polling number 3/21 dana agent oina phammi basi Srimati Ningthaujam Sita Rasmi Devi mana Kurai Thongam lekai da leiba 3/21 da inner agent oibani magonda su magi family gi kuthangda agent oiba to holu pawtu haibina chingba akanba wai haidana threaten tawpa adumba leibidagi koina media da thamawraga di phai haidana koina asigi wafum se thamjabadi mayamna adagi election da khwaidagi wangba mawongda crime sathaba duga EVM thugaiba rig tawba mi laktinge da hana loi thada thomba na chingba 57 case Congress party na langkhat khibani adugi manungda taramathoi khaktamak repol ge order tawrukna ngasi pangthokre makha tabasing asi hoji phawgi di toyok pai khoi paw phangba leitri che chang di kaisu hairakpa leitri khoina tawhaning badi 57 dugi manungda polling station yang khai tare tugi manungda yambana polling repol to yai haiduna thagat chabani adu CEO amasung ECI na akhoi application du yenga tarama khoi khadama kana repol ge order tawkani sida Congress party na nungnang ba crime tawba intimidation mi bu kianba amasung vote thadaba yadana ba vote thadaba yaba mi sing hak matana tawbiba punamak se polling station kaya da tawbiba si report to birakta se koi nuaite bharat ki ganatantra ki masak ase thiali 1319 amasung chingi ga pullaga delhi ge oina maru oina 1319 da hanak tawbiba violence hingsa nomai paiba mayam ama sarkar ki agency singna sarkar ki favor da BJP ki favor da vote pina tawba amasung Mantri Mandol Singna Fong na Praja gi mayokta ngang basakpa vote hada de haidna loinana sarkar gi ga yanaba phurup singna vote BJP de pinaba akan bawahi nupi anga khaktana hybrid sing punamak se koi condemn tawe mase democracy gi mayokta ni aduna maru oina ngasi gi da pikraba polling station taramato hyper sensitive oina khairaga security piraga apung bhaba security piraga tawra bhawda hariba phone number apel pijagi ba 81310634440 dagi threaten tawraktana phone na mi singna bana chingba punamakse bharat ki democracy aduga ain da singaba asida sarkar na thoyona ka hena pungning changchan daba punamakse koina haksinna lawba loinana punamakse condemn tawe aduga asigi press conference asi tarama tunga sarkar na mari lenaba authority na hairiba sing matakta action lokotana justice purakani haidana koi na khanjai
ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯗꯤꯃꯥꯟ ꯇꯧꯔꯤ ꯊꯦꯡꯛ ꯌꯨ